Hi guys, welcome back to my channel. Please share, subscribe my channel at Rocky Maibram. Mayam ngasi kay bulla zongbigi ba thabal matek ama minyeng taminasi. Music kasi nahi rahe, ambulance music ka yam nakong hai. Pakhang machasing amadi laisabi machasinggi masing na henna yami. Thabal gi ani suba round ni pareng ahum dong na sai pakhang laisabi achauba chu yamna chongi. Full di fazana di thoe he yaad re video number ga loina mahare Angang masa singsu la paring yam fazan chong na re angang masa singsu aroi bada mayam na igi channel asi bu like comment share amadi subscribe tawbi ba ko bi gano bye bye.